president rule asigi makha da leriba maruena central government gi office sing asi mapung oina masides da ekoina exam tawgadaba saruk khara mapung oina ekogi mahilosam sing adagi ekogi sports health bank amadi postal service loina essential service da reflect toba central government gi office sing nataba atopa central government office sing asisu boycott tawgi khongjang changsin gadabani hairiba masigi khongjang sing asigi saruk manung channa central government gi office sing asisu koi makoina miyamda taliba demand sing asi phangdri phawba boycott tawgi thaba asi changsin minagadabani aduga security advisor DGP chief secretary hairiba makoi sing asina mafam asidagi resign tawraga to mafam amda chattaba yadaba pibam yam ama leigrabani makoina asigumba chathagriba thong sing asina maram oirakanda chathagadabani aduga miyamna taliba demand sing asi kholaw lawruga changja khongjang changjan digadaba mafam singna raj bhavan gi adumlaba ahagi gate asida ekoi governor unabagi mathau tade magu unaraga wari sabagi tangai phaba kaim le tangai phadaba kaim leite mahangna yan hanbada unagada wari sagadaba punama se manipur miyam da thokriba thogdo sigi mana responsibility du lawra kanda madu soigre lan khre haibasi hana haira matungda yam unabagi thabak chathabi bi ai